Third TQC Trophy 2026 led Irungbam Birlal Memorial State Level Open Tennis Ball Cricket Tournament ngasi SANNAKHIBA MATCHSINGDA HEIROK PS AMASUNG Fashion Queen THOUBAL Mai PAKNAKHRE Tentha Haibung Trend Quality Club Tentha na sinduna Team 33 na group mari thokna khaidoktuna tha sigi nipandagi TQC ground da sanaba haukiba tournament ki ngasi SANNAKHIBA ahanba match ta HEIROK PS na Tentha Brothers Tentha bu wicket tareta maithiba piki Tentha Brother na toss ngamduna hana batting paiduna ahanba innings sanabada apiba over 32 da wicket manga turaga run chamaga kun lawba ngamki masigi paukumda HEIROK PS na ani suba innings sanabada subnagi over Nipan Dasmik Manga da wicket ahum turaga ran chamaga kuntruk loba ngamduna mai pakibani match asida Samanandana ball kun manga da run humpu manga loduna man of the match taki ani super match da Fashion Queen THOUBAL na Tentha HEIROK bu wicket rukta thoiba ngamkre Tentha HEIROK na toss ngamduna hana batting paiduna ahanba innings sanabada apiba over 32 da wicket nipan turaga supnagi ran 25 makhak loba ngamki ani super innings ke Fashion Queen THOUBAL na Supnagi over taruk to wicket mari turaga ran humpuma thoi lobang ngamduna mai paki match asida Bitesor Irungbam na ball manga da ran 13 aduga wicket mari loba ngamduna man of the match taki